Ngara numida wera phongki ba panapau se degi madu oiba pau khara khangatchara kamyam da khudo tamjike aramba session chumthoktana delimitation pangthok loichingna viganu Govindas ko thojam BJP ki president Saradana chair lawduna delimitation ki matangda BJP MLA sing yawba mifam pangthokhrei Manipur gi oina kumjali sing ani ga sumna amage session report ta leiriba aramba sing asi chumthoktana delimitation ki thabok paikhaloi Manipur miyam mipai biganu haina MLA Govindas ko thojamna phongdokhrei Nitya Pachutete Labor Thambal Sanglen the BJP Manipur Pradesh ki President Adhikari Mayum Saradana preside tawtuna delimitation ki matangda BJP MLA sing saluk yaduna ngasi mifam ama pangthokhrei mifam pangthoklaba matung pamising na hangba wahang amada BJP MLA Govindas ko thojamna mathaki wafam asi phongdokhibane Supreme Court na pikhiba directive amada Arunachal Pradesh, Nagaland amasung Manipur yauna awang nungpoki state karagi delimitation gi thabak tha ahum gi manungda pangthongnaba center lengang na khangan kharaba matung lamdam asigi civil society organization singi makedege kumjali singani ga subna amage session da aramba kaya laibana delimitation gi mangona aramba asi hana sumthoknaba amade Manipur da NRC mapung phana hana sana handuna asengba citizen hana Basak khangtoknaba taksinuna laklibane Manipur miyam gi puknung da leiriba mipaiba sing asiga mari lenana pamising na hangba wahang gi pakum da MLA Govindas ko thojam na makataraduna Manipur miyam gi singnariba wafam sing asi BJP na so haksina lawi maram asna kumjali sing aniga sumna amagi aramba session asi chomthoktuna amadi NRC mapung phana satna handringai da Manipur da delimitation gi thabak hekta pakhatloi Awang nungpoki ate state kharagi oina delimitation thaba pangthokrabasu Manipur gi oina leiriba irang asina su delimitation gi thabak tahana lakholoi habagi thajaba su mahangna thamki BJP MLA T Robindro na su pamising na hangba wahangi pakhumbiraduna aramba session report yumpham oiraga delimitation gi thaba pangthokpada lamdam asigi yelami singda achauba sapu ama pirakadaba laibana kumjale sing aniga sumna amagi aramba session asi Hana chumthoktuna Manipur da delimitation gi thaba pangthokloi habagi thajaba thamki BJP Manipur Pradesh ki President Saradana preside tawduna ngasi nungthil Thambal Sanglen na pangthokhiba BJP MLA singi oiba mifam aduda kumjali sing aniga sumna amagi aramba session chumthoktuna Manipur da NRC mapung phana sana hanba warep sing lawbaga loinana hariba thabak sing asi pangthoklaba matung Manipur da delimitation gi thaba paikhanabagi matangda kupna khanakani hairi Ngasigi mifam aduda BJP MLA taraga humdoina sarugya ki MLA sing adude Thongam Bisojit Yumnam Khemchan Govindas ko thojam Laurembam Ramesor Karam Syam Paunam Brojen Kongkham Robindro KH Ibomcha Dr. Yumnam Danesyam Tongbram Robindro amadi JDU gi MLA Thangjam Arun Kumar ni Makatarakpa pauda Manipur da President rule thamjinba democracy bu khongongnabani Naga taba mafam singda border fencing tawba yaroi awangbo numai Popular government sema yabagi MLA masing leina Manipur da President rule thamjinba democracy bu khongongnabani miyam gi apambagi mayoktani haina NPF ki President MLA awangbo numai na phongdokhrei lonina traditional boundary khangdoktringai da naga taba mafam singda border fencing tawba yaroi haina thamlakli wafam masi Nagaland da base tawba NFTB ga kanana unava amada hanagi minister awangbo numai na phongdokhibane Naga People Front NPF ki president su oidiba hanagi minister awangbo numai na hai Article 356 ki makhada Manipur da president rule thamjilakpa asimak akama maungda yaningde Manipur gi oinadi hauji popular government semba yabagi MLA masing suna leijeri democracy chapaleba amada asigumba thawong chathaba asimak laibak thibani Miyam gi apambagi mayokta President rule thamjilakpa asimak democracy gi mayoktani President rule thamjilakpa asina maram oiraga miyamna maningtamna elected members singda wakachabagi hak adumat pire Manipur da suspended elimination thamjinba asimak Manipur miyam gi kholau suspended thamjinbaga pangkhakni hairi mahangna hai February mapal da CM Biren na chief minister famdagi resign tawkhraba matung February 13 dagi official oina Manipur da President rule thamjilakkhibane adubu MPF ki oina de President rule gi mayokta lei lonina MPF Central Office na su President rule thamjilakpagi mayokta yaningdabagi warep lawba laikhrei
Manipurda procedural kayam changna thamkhigadagi haiba chap chana khangba ngamdre. Adum oinamak makhatana sangthana thamgi hairabadi parliamenta puthokpa changi. Aduba haujuk phawbagi oinadi puthokpagi mami udri hairi. Amaromda awangbu numaina makhatana hai. Haukiba chahi anirom asida state asida oikiba phibamga haujuk oidiba phibamga yengnabada Manipur yamna fagale normal sida lakle haiba yare. Meetei amadi Kuki anigi marakta thokpa crisis asina maram oiraga state asida laiminariba kanglup furup khodimakta indirect natraga directly chaitheng phangli. Irang asi haurakpa matamda chinggi district maru oina Churachandpur, Chandel, Tengnaupal, Kangpokpi amadi Tampaki district singda chauna chaitheng phangki hairaduna Haujikti Manipurgi phibam ayamba control tawba ngamle haidaduna irang asi mapung phana loisimbada lenga khaktana ngamloi furup animaki miyamna tholaktuna wari sanaba changi amana amabu ngaknaduna ingtapaki lambida puna phaminaduna wari sanaba mathau tai haiki FMR lauthokibagi matangda palladuna mahakna hai FMR lauthokibagi mayoktai NPF na lei lonina traditional boundary khangdoktuna naga taba maphamsingda border fencing tawba yaroi MPF की ओइनदे border fencing की mayokta lepri haki makha tarakpa pauda Manipur da PM Kisan scheme da aramba sing tawbagi report phangle center Manipur da PM Kisan scheme gi thabak thoram da aramba tawbagi report phangle haina center na Lok Sabha da phongdokhre ngasi Lok Sabha da puthokiba audit report da Manipur da PM Kisan scheme gi thabakta aramba tawbagi wafam phongdokhibaga loinana Masigi matangda state government na FIR ama launch tawkre haina Minister of State for Agriculture and Farmer Welfare Minister Ramnath Thakur na phongdol aduna mahakna hai sasinaba lawmi singda transfer tawkhiba senpham sing state amadi union territory sing lokha pham thoi Manipur gi oina PM Kisan scheme gi thabakta aramba tawbagi report Accountant General AG gi audit report amayek singna palli amadi masigi matangda state lengang na FIR ama lakhaikré haina wahang amagi oiba pakhumda phongdokre leba asigi lawmi singda lau singu gi thabaki dabak selgi mateng pinaba thorang ama oina PM Kisan scheme kumjali sing aniga sumna taraga mapalda launch tawkhibani scheme asigi makhada chaida tangka 3 lakh lupa 3,000 ki senpham lawmi singi bank account da transfer tawre scheme asi hawdokpadagi ngasi phawbada installment taraga mapalda puna lupa crore 3.68 ke senpham center na thadokre self certification basis da state khangatlaba lawmi singda thajaba amaga lodina scheme asigi khudong chaba lawmi singda phanganbani masida asoiba aramba lehentana ba masa masagi Aadhaar sing bank account da link tawhanki makha tarakpada EKYC amadi Aadhaar based payment sing tawki hariba criteria sing asi sudaba lawmi singda senthang piba lefki lonina aramba lawmi singda ki ngasi phawbada lupa crore 416 recover tawba ngamkhre hainasu Union Minister Ramnath Thakur na makhatana phongdokhi makhatara papauda April 5 da Meetei Kuki wari sanahangadawri Kuki loop 5 na di wari sanabada saruk yaroi haina wade blokre state asida haujik thoklibe irang asibo loisinanabagi pandamda Ministry of Home Affairs na laklibe April gi 5 da Meetei amasung Kuki forubanegi Miyoising New Delhi da una handuna wari sanahangadawri haina agency gi pauna haide pawasin hai lamdam asida thoklibe irang asibo loisinanabagi saruk ama oina New Delhi da Meetei amasung Kuki furup ki lairiba organization singi mihusing ahamba oina New Delhi da unaduna wari sanaraba yai Ministry of Home Affairs na kauriba mifam asida sahi ani phajalakadoroba irang asibo loisinba yananabagi thorang sing khanagani Marakchida Kuki jogi demand singi matangda political solution ama puraktriba fawba kanglup asigi mi amada Ministry of Home Affairs amadi Meitei gi civil society singa wari sanabada saruk yaroi haina Kuki jogi lup mangagi mifam na warep laukre haire makhatara papauda CM Biren gi photo louthokadabani ngasi BJP gi Manipur Pradesh ki President Sarada preside tawduna Niti Pachitek laiba thambal sanglenda delimitation gi matangda Manipur gi BJP gi legislator amasung party ki office Beer Singh gi oiba mifamda saruk yakhiba Thanga Assembly constituency gi MLA Tongbram Robindro na BJP Manipur Pradesh ki office da thelebe ex minister M Biren gi photo louthokadabani haina phongdokre BJP ki MLA Singh party ki tonga Morsa Singh gi president Singh yauna ngasi nungthil thambal sanglenda pangthokiba mifam aduda
BJP की ऑफिस प्राइम मिनिस्टर नरेंद्र मोदी अमसुंग BJP की नेशनल प्रेसिडेंट JP नंदा की फोटोना नकल अमदा थेलगा हानगी चीफ मिनिस्टर M Biren अमसुंग BJP मणिपुर प्रदेश की प्रेसिडेंट A Sarada की फोटोना नकल अमदा थेतुना थमलिबा अदु हौजी M Biren असि चीफ मिनिस्टर ओइदबना महाकी फोटो अदु लौथोकदबनि हाइकी पाउसी असिगा वरी सानाबदा MLA रोबिंद्रोना हाई इंडिया की प्राइम मिनिस्टर नरेंद्र मोदी BJP की नेशनल प्रेसिडेंट JP नंदा अमसुंग BJP मणिपुर प्रदेश की प्रेसिडेंट A Sarada की फोटो सिंगदी अदुमक थेलगा थमलबसु हाना चीफ मिनिस्टर ओइरंबा M Biren की फोटो दे थेफम थोकते महाक हौजी मणिपुर की चीफ मिनिस्टर ओइद्रे चीफ मिनिस्टर ओइद्राबा मियोय अमबु चीफ मिनिस्टर की मवंगदा अदुमा पार्टी की ऑफिस थेतुना थंबदी चुमदे।